Ngasigi oiba tongan collection khara miyam de kudol tamjige Kathmandu da police na nongbai kapada Khongjang taraga mapan Sikhre Home Minister phamthadokre haiba wafam asina ahan boin miyam de kudol tamjige Kathmandu police na Nepal gi Banesor da Khongjang sangsiliba Gen-Z ki thomi singbu athingba pinaba nongbai kapada miyoi taraga mapan Sikhre samagi mathakta sokre thaudok aduga mari leinana Nepal gi Home Minister Ramesh Lekhak Moral Ground da phamthadokre haiba wafam asi thamjaraga video asibu mieng tabiriba punmakpu taramna okchari amasong ikai khumnabu uchari Nepal lengangna social media gi mathakta athingba thamkibabu yaningdaba phongdoktuna sangsinkiba Khongjang adu tamthiba oirakchuna misi minat chawna yorokpada lebak adugi Prime Minister KP Sharma Olina luchingduna Council of Minister amasong National Security Council gi khudaki oiba mifam ama Kathmandu da leiba PM Oli gi mayumda pangthokre lengangna social media platform sing tingjinkibabu yaningdaba uttuna sangsinkiba Khongjang adu hena pakthok sokthoraktuna Khongjang loisingna Federal Parliament ki building tamna sangsinki Nepal Police na Khongjang loisingbu Federal Parliament building tamna sangsilakliba Khongjang loising adubu takhainabagi dama tear gas water cannon rubber bullet amasong aerial firing chachaduna Khongjang loising adubu laksinanaba honaki masing yamlaba Khongjang loising aduna police ka chawna mungna kibaga loinana local police na phibam adubu laksinanaba honabada achauba awaba ama oiki thaudok aduga mari lenana mangjauna phangkiba report amagi matung ina police na nongmai kapada miyoi mangadi trauma center amada laikidabani miyoi anina civil hospital amasong miyoi amana Kathmandu medical college ta laikidabani haidi laikidraba miyoi sing adugi masak maming hauzik phawbagi di khangba ngamdri haina authority gi mekaidagi phongdorakre irang adubu laksinabagi damak Kathmandu District Administration Office na numit yungba matung pung 12 makhai dagi numidangi pung 10 fawba Kathmandu Banesor Tinkune amasong President Office amasong Singhadabar na chingba lengaki institution singda curfew thamjinkhre hairi makha chatharakpada nungthil pawse gi chifong ama oiriba Wayal Kati dagi lokhatcharaga thamjige National Highway singda UNC gi matam Kaktaba trade imbagro ngasi ahing dagi hauragani hairi Jeliarong United Front na UNC gi trade imbagro Mawa Loude Haikhre Myanmar ga lonaba nagasing na kundaba ngamkhai paring da sambal khaba amasong pre-movement regime FMR chanan ki dabagi mayokta United Naga Council UNC na National Highway singda ngasi ahing nungyai dagi matam kaktana economic blockade chathaba hauragani amaromda Jeliarong United Front ZUF na National Highway amadi Trans-Asian Railway da UNC na kauriba economic blockade ta makhal amatagi cooperation piroi haina phongdorokli Pranasigi Information and Publicity Secretary Loude Gangmai na khuyek piduna thadorokpa chirolamana hai Jeliarong phuruk ki miyoi na kundariba mafam amatada UNC amasong masiga chanminariba lup amatana makhal amatagi Khongjang sangsinba yaroi UNC na kauriba matam kaktaba economic blockade ase maram chadaba oibana Jeliarong phuruk ki miyoi amatana sagot pamthokte Serol asina hai Prime Minister Narendra Modi na September 13 amasong 13 da Manipur yauna awang nongpokki state kharada laknaba thorang tawriba asi taramna oi malemgi thakta maming leiraba luchingba asina lakpa matamda awang nongpok lamdamgi miyamgi apamba matung ina thorang kaya laukthoklambaga loinana Jeliarong phurukki demand kaya soidna piramgani haibagi thajaba lei adumoinamak UNC na naga taba mafam punamakta matam kaktana economic blockade tawgani hairiba ase maram chade September 9 gi ahing nungyai dagi hauraga naga taba mafam singda paikhatliba railway gi thabak thorom sing yauna national amadi international project punamak thingzilgani hairiba ase maram chaba wali kumja 2024 gi September 9 da cabinet committee on security na Indo Myanmar border da kilometer lising amaga chatruk nifugumdoi sangna sambal khanaba amasong pre-movement regime chanahandanabagi wafam ayaba pikibani thorang asina nagasingi interest sokpa tarabadi matam aduda UNC na protest taronggadabani hainasu cherol asina phongdorokli makha jatharakpada nungthil pawse gi chifong ama oiriba kanglaipak ki mairadagi lokhatcharaga thamjige su sangdokpagi khuyek pina khibagi matangda PIB gi mekaidagi wafam kaya samdok sadoktuna cherol tholak le haiba KNO gi wafam thamjige tha sigi marida Bharat lengaki Ministry of Home Affairs na maru oiba thokdang logduna Bharat lengak amadi su chanariba KNO amadi UPF ki marakta
Delhi da nakal ahumgi oiba wari sanakibaga loinana su sangdokpagi khuyak pinakiba adugi matangda press Information Bureau PIB gi mekaidagi wafam kaya samdok sadoktuna sirol thorakle haina wari sanakiba aduda saruk yakiba KNO gi wangangloi Dr. Silent Haukip na Haikhre Power Corridor PC News ka unakiba amada mahak na pongdokibadi mekai ahum ki oina wari sanakiba amadi khuyek pinakiba adu asengba mami PIB na thadorokliba pau aduda natte matam changlabasu changna mekai ahum gi oina wari sanariba ase constitution gi makhada soidana political gi oiba yasinaba ama purakani yasinaba haiba ase kuki josing na demand tawriba union territory gi demand aduni haiki Dr. Silent Haukip na makhata na pongdokiba wafam aduga sabmanana UPF ki wangangloi KNF ki secretary Aron Kipjena haikibada PIB na phongdorokhiba wafam adu aranbani sugi agreement aduda yauribu famseng PIB na semdok sadoklaga chirol thokle madugi damak mari leinaba singdasu khangan khiba leire Manipurda ingtappa puraknaba makhoigi makaidagi honagani haiba wafam su phongdokhi Maka Satarakpada Modigi Khongsat MLA Kharana Linchu Sinaba Chaishu Sutek Tanaba Honarabara Nung Amana Uchek Ani Harpagi Pibamda Khongsat Chumapung Pananaba Amasong Lengak Semen Binabasu Taksilabra Ngarang Su BJP gi MLA Tarukna Governor ga Unaki Haidi Prime Minister Narendra Modi na Tha Asigi Taragumdoida Lakani Haibadagi Ngarang Governor na Kauduna Raj Babanta Hanagi Chief Minister Biren Speaker T.A. Saitrabatta Amasong MLA Tara Henbaga Unaduna Waris Sanakiba adu Guwahati da base tauba paugi agency amanadi Prime Minister gi khongchat manungda thoaningdaba thodok thoraktanaba BJP gi MLA singna thodang laugadabani haina governor na khangalakle haiba wafam paugi agency asida maming matha takthokningdaba MLA amana phongdorakle haibagi report ngasai nungthil tawrakrabasu governor ga unakiba MLA singi maraktagi linchu sinaba amasong chaishu sutek tanaba honaba yauri hairi MLA singna Prime Minister gi khongchat pu mapung phaba ohenana bagi damak makhoigi mekaidagi lauba yaba thodang sing laugani haibaga loinana Prime Minister gi khongchat manungda Manipurda miyam gi anauba lengak ama sembagi matangda su leikhai taunaba taksinaba leptri hairi ngarang hanagi Chief Minister Speaker amasong BJP State Unit ki President chingba yauna MLA kun henbaga Governor ga unaduna wari sanakraba matungda ngasisu nungthil pung mangarom tarakpada atopa BJP gi MLA tarukasu Governor ga Raj Babanda unaduna wari sanakhi ngasi unakiba singi manungda Govindas Konthauzam TH Biswarjit TH Arun Kumar Abdul Nasir MD Asabuddin amasong KH Zakishan yawi hairi MLA taru asiga governor ga pungkhai amarom chupna phaminaduna wari sanaki adumapu chapchana kari karamba hiramda pangthoktuna khanakibagi haibadudi chapchana khangba ngamkhidri adumoinamak MLA singi mekaidagi Prime Minister gi Manipur khongsat pu mapung phananaba honabaga loinana mahaki khongsat manungda anauba lengak ama semna bagi ayaba lahona bagi wafam hogdokna duna khanaramgani thajnari panba yabadi ngarang hanagi Chief Minister Speaker amadi BJP gi President yauna MLA kun henbaga Governor ga phamina duna wari sanakibadasu MLA amagi mekaidagi di miyam gi myutchingi anauba lengak ama athuba matamda leheningbagi akanba wafam sing phongdorakki hairi adubu Raj Bhavan gi mekaidagi official oiba chirol amata thorokidabana mifam sing asigi chapchaba maram sing khangmangam khidri